Hello, good morning everyone. Maya punam po jilay ngay mo from Jari. Tot kare. Maya agi blog city nasi sisu keno to bagi ni kari hai. Pija bithaki ni nasi gi sena akoi gi neton ko ko pai hek machan pi agi pagi machan pi atombi ko nakoi ni oi ani bri moi lak tre ko sa anga amana mayumda masa pokpa ga bigi amana masa ngai ta ko When you lack any drummy lack, other appointed one car, Masse Gida Hadabani, Mamijam the Lake. Other the Mamijam the Lapani, the appointed tone, a which is say, Hey, Ogi, Pani, Machampi, Ahanko. Manam Canada Muda Hadabani, Maga by Machampi, I put a ton Mulakre, Chetona, Masa Garoto, Kari, school in a exam level go, Atu Gima Lakre. Ako ini macam piga, ada gigi mai macam piga, tahu raga, odi ako ina masuk ko, don ina masena, ako pantoni mamong nubi ni ko. Moi tahu raga lae, tak tahu tu nak ada lawa jadi macam nak dia mai semai thapak lagi ay ko, mai thapak loi raga, aduga nangaga ni lakan ni ada mai hai deh. Ada yang memang igi cakap bayi si cakap bayi blog atau oi deh, igi blog sih ko, cakap banget atau oi, ada memang yang halaki macam macam share terus ke, memang pun nampak ke, kaya tahu bayi do. Yang mina si makata na kamay to buno hay dito. Lae siga. Jango. Mayam lagba hore ako senta lae. Ako ina mo lae. Ade di. Ako abi di. Ako abe. Jenga cici abe lang dumay to igay na ko cici mo chan bini. Ako kisina di. Kaday no. Kadom sa kalagi ama ade sindi. Sina lae ko Christina. Này tôi cái gì chứ chân gì ta chơi kìa lạc pi heroine ni khóc chăng nghe khôi này tôi cái gì chứ cái mà chú ấy cho bạn nó mẹ đi salwar cái gì bazar पे से ही पूछा लो मनुंग दा bazar đâu ra hiện tại mनुंग दा pani thong ba hậu gật khi tôi đấy Hojii siga thabok suba hawat khidore sigana chana ba chapo singyam leire akoi sointa songan manung lomda ma han bida pani thongani aina pani thongbagi kana tawidore akoi ina mana siga kan tawi jabani eta khum siga sweets nada leire siga kalagan leire ya pamba Em sih kan nggak leh, posisi kata leh sih nggak sih bagi pura di hujik sih, nggak pura deh. Mithai ke sih leh sih ni. Mithai kaman leh ni, posisi putok teri apa? Posisi itu kira leh pusat lau nih. Mayam sih kan posisi kata leh sih kan nggak leh sih nggak sih menung dah ani ko, nggak sih putok teri ilisani sih kan leh, ada sih kan sweet sing leh ko, ada gini sih kan doi leh. Adagi siga fruit sing leire siga angur leire iki apamba pose kata leire siga adagi siga na motor tharak khamin simbi siga leire adagi di alu kari gra sabji pada bang siga leire manungda ada siga leire jam naga urpa ngamdre siga na nimki leire songanda paneer thongba hawat khare siga Pani thong bao gồm thế, khang đó kasan bra, khang đó cái đâu bani nè, đào cái này đấy khang thế na, khang thì cái đang cái đâu bani vậy, bani mẹ mà chỉ có pani thong bao gồm thế có xảy ra đó, cái tàu đó tụm giá cái tàu đó cái tụm cặp bọc tàu sân lô cái, ya, kalau pas apa sih cahaya, main dah grind tau ni, macam ini.
ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯅꯦꯇꯣꯟꯅꯤ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯀꯔꯤ ꯑꯩꯈꯣꯏ ꯕꯥꯒꯤ ꯈ꯭ꯋꯥꯏ ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤꯀꯣ ꯃꯥ ꯖꯤꯗ ꯐꯖꯕꯅꯤ ꯑꯗꯨꯁꯨ ꯃꯥ ꯃꯤꯖꯣꯔꯥꯝꯗ ꯂꯩ ꯑꯗꯣ ꯃꯤꯖꯣꯔꯥꯝꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯂꯥꯛꯏꯅꯤ ꯃꯤꯖꯣꯔꯥꯝꯗ ꯂꯥꯛꯏꯅꯤ ꯕꯣꯕꯣꯛꯁꯦ ꯃꯤꯖꯣꯔꯥꯝ ꯍꯥꯏꯗꯤ ꯃꯤꯖꯣꯔꯥꯝ ꯍꯥꯏꯅꯤ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯆꯤꯆꯦꯅꯤ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯌꯥꯝꯕ ꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏ ꯆꯦꯇꯣꯟꯗꯤ ꯂꯥꯛꯇ꯭ꯔꯦ ꯃꯥ ꯂꯥꯛꯄ ꯃꯑꯣꯡ ꯆꯥꯗꯅ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯂꯩꯅ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯅꯤꯁꯤꯅ ꯑꯩꯈꯣꯏ ꯄꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯩꯈꯣꯏ ꯄꯟꯇꯣꯟꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ ꯁꯤꯁꯤꯅ ꯌꯦꯡꯉꯨꯁꯦ ꯃꯁꯛ ꯐꯖꯕꯅꯤ ꯅꯨꯡꯁꯤꯕꯅꯤ ꯑꯁꯤꯁꯤꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯤꯔꯣꯏꯟꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯂꯩꯔꯦ ꯃꯥꯅꯅꯦ ꯑꯁꯤꯁꯤꯗ ꯑꯩꯈꯣꯏ ꯅꯦꯅꯦ ꯃꯆꯥꯅꯨꯄꯤꯅꯤ ꯃꯤꯅ ꯈꯪ ꯂꯣꯏꯔꯦ ꯃꯥꯁꯦꯀꯣ ꯃꯣꯏ ꯄꯤꯖ ꯄꯤꯊꯛ ꯂꯥꯛꯏꯅꯤ ꯑꯩꯒꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯊꯕꯛ ꯁꯨꯅꯔꯤ ꯍꯧꯖꯤꯛꯀꯣ ꯁꯤꯒ ꯌꯥꯝ ꯀꯟꯅ ꯊꯕꯛ ꯁꯨꯅꯔꯤ ꯃꯣꯏ ꯀꯟꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯒꯤ ꯃꯌꯥꯝ ꯁꯤꯒꯅ ꯑꯉꯥꯡ ꯑꯍꯨꯝꯁꯤꯒ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯃꯆꯥꯅ ꯃꯥꯏ ꯆꯤꯆꯦ ꯑꯕꯦꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯃꯆꯥꯅꯨꯄꯤꯅꯤ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤꯅꯤ ꯁꯤꯁꯤꯒ ꯑꯩꯈꯣꯏ ꯑꯕꯦꯁꯤꯒ ꯂꯩꯔꯦ ꯁꯤꯒꯅ ꯑꯩꯈꯣꯏ ꯀ꯭ꯔꯤꯁꯇꯤꯅꯥ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯟꯖꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯑꯩꯈꯣꯏ ꯃꯆꯥ ꯕꯕꯥꯁꯤꯒ ꯂꯩꯔꯦꯁꯦ ꯍꯥꯏ ꯇꯧꯔꯣ ꯕꯕꯥ ꯑꯁꯦ ꯑꯩ ꯏꯆꯥꯅꯨꯄꯥꯅꯤ ꯑꯗꯣ ꯃꯣꯏ ꯑꯍꯨꯝꯁꯦ ꯁꯤ ꯔꯨꯝꯁꯤꯒ ꯂꯩꯔꯦ ꯏꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕ ꯃꯆꯦꯁꯤꯒ ꯁꯥꯟꯅꯕꯒꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯁꯨꯛ ꯆꯥꯎꯕ ꯃꯆꯦꯁꯤꯒ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯁꯣꯏꯟꯇꯥ ꯍꯧꯖꯤꯛ ꯁꯤꯒ ꯕꯇꯔꯒ ꯍꯥꯞꯅ ꯄꯅꯤꯔ ꯊꯣꯡꯕ ꯍꯧꯈꯤꯗꯣꯔꯦ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯁꯤꯒ ꯉꯥ ꯆꯥꯃꯤ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯧꯖꯤꯛ ꯁꯤꯒ ꯉꯥ ꯆꯥꯃꯤ ꯅꯪ ꯀꯩ ꯈꯣꯏꯅꯣ ꯑꯣ ꯃꯣꯇꯣꯔ ꯊꯥꯛ ꯁꯦꯝꯃꯤꯅꯣ ꯏꯅꯝꯃ ꯇꯧꯔꯣ ꯉꯧꯕ ꯍꯧꯔꯦ ꯑꯗꯒꯤꯗꯤ ꯆꯤꯆꯦꯅ ꯁꯤꯒ ꯉꯥ ꯕꯖꯥꯔ ꯇꯧꯔꯦ ꯉꯥ ꯁꯤꯒ ꯂꯩꯔꯦ ꯉꯥꯁꯦ ꯃꯔꯨꯝꯒ ꯆꯪꯉꯦ ꯍꯥꯎꯕꯅ ꯂꯣꯏꯔꯅꯤ ꯁꯤꯒꯗ ꯑꯉꯧꯕ ꯉꯧꯏ ꯈꯥꯡꯁꯦ ꯃꯁꯛ ꯊꯤꯔꯁꯨ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯑꯩ ꯃꯈꯨꯠ ꯐꯦꯡꯕ ꯉꯝꯗꯦꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯍꯥꯏꯈꯤꯕꯅꯤ ꯃꯃꯥꯡꯗ ꯑꯩ ꯃꯈꯨꯠꯁꯦ ꯐꯦꯡꯕ ꯉꯝꯗꯦ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯦꯇꯣꯟꯅ ꯀꯣꯟ ꯐꯦꯡꯉꯤ ꯅꯦꯇꯣꯟ ꯀꯣꯟ ꯐꯦꯡꯉꯤ ꯆꯤꯆꯦ ꯉꯥ ꯉꯧꯔꯤ ꯃꯣꯏ ꯊꯣꯡꯅꯗꯣꯔꯕꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜꯗ ꯁꯤꯒ ꯂꯩꯔꯦ ꯑꯩ ꯆꯥꯛꯀꯧꯕꯒꯤ ꯁꯤꯒ ꯏꯂꯤꯁꯥ ꯊꯣꯡꯕ ꯂꯩꯔꯦ ꯑꯁꯤꯒꯅ ꯀꯩꯅꯣ ꯂꯩꯔꯦ ꯄꯅꯤꯔ ꯊꯣꯡꯕ ꯂꯩꯔꯦ ꯑꯁꯤꯒꯅ ꯁꯂꯥꯗ ꯂꯩꯔꯦ ꯑꯉꯧꯕ ꯂꯩꯔꯦ ꯕꯣꯔꯥ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯊꯦꯜ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯄꯅꯤꯔ ꯅꯦꯇꯣꯟꯅ ꯉꯥ 2 ꯂꯧꯔꯛꯀꯦꯅ ꯍꯥꯏ ꯑꯩꯅ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯄꯅꯤꯔ ꯆꯥꯅꯤꯡꯉꯦꯅ ꯄꯅꯤꯔ ꯑꯣꯏꯅ ꯂꯧꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯅꯦꯅꯦ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯕꯤꯔꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯃꯥꯜꯂꯒꯗꯤ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯊꯣꯡꯕ ꯄꯅꯤꯔ ꯊꯣꯡꯕ ꯑꯁꯤꯒꯅ ꯁꯂꯥꯗꯀ ꯀꯩꯅꯣꯒ ꯑꯉꯧꯕꯒ ꯀꯦꯞꯁꯤꯀꯝ ꯕꯣꯔꯥꯒ ꯆꯥꯛ ꯆꯥꯅꯕꯒꯤ ꯀꯟꯅ ꯍꯧꯖꯤꯛ ꯊꯤꯅꯕ ꯍꯧꯅꯗꯣꯔꯦ ꯆꯤꯆꯦꯗꯤ ꯑꯥꯗ ꯂꯩꯔꯦ ꯗꯦꯇꯣꯟ ꯑꯩꯈꯣꯏ ꯁꯦꯟꯗꯥꯗꯤ ꯁꯤꯒ ꯂꯩꯔꯦ ꯃꯥꯗꯤ ꯍꯥꯟꯅ ꯆꯥꯛ ꯂꯥꯝꯈꯠꯂꯦ ꯃꯁꯥꯁꯦ ꯌꯥꯗ꯭ꯔꯦꯕ ꯃꯁꯥꯁꯦ ꯃꯥꯁꯤ ꯌꯥꯝ ꯂꯥꯎꯔꯦ ꯑꯗꯣ ꯑꯕꯦ ꯂꯥꯛꯑꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯅꯤ ꯃꯌꯥꯝ ꯃꯣꯏ ꯊꯤꯅꯔꯦ ꯑꯩꯒꯤꯗꯤ ꯁꯤꯒ ꯊꯤꯅ ꯂꯩꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯦ ꯑꯩ ꯉꯥ ꯊꯣꯡꯕꯗ ꯁꯤꯒ ꯂꯩꯔꯦ ꯏꯗꯔꯦ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯊꯣꯡꯉꯤꯅꯤ ꯁꯤꯁꯦ ꯊꯥꯎ ꯃꯍꯤꯗꯣ ꯑꯝꯇ ꯎꯜꯍꯜꯂꯨ ꯊꯥꯎ ꯃꯍꯤ ꯆꯦꯟꯗꯕꯩꯗꯣ ꯂꯦꯛ ꯂꯦꯛ ꯂꯥꯎ ꯂꯩꯔꯦ ꯃꯄꯥꯟꯗ ꯊꯥꯎ ꯃꯍꯤꯁꯦ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯔꯤꯔꯣ ꯄꯨꯈꯝꯗꯣ ꯑꯗꯨꯝ ꯊꯥꯅꯝꯃꯣ ꯍꯥꯎꯋꯦ ꯆꯤꯆꯦ ꯆꯤꯆꯦ ꯍꯥꯎꯕ꯭ꯔꯥ ꯅꯣꯏ ꯑꯍꯨꯝꯒꯤꯅ ꯃꯆꯤꯗ ꯉꯥꯗꯣ ꯑꯃꯃꯝ ꯍꯥꯞꯄꯣ ꯄꯨꯈꯝꯗꯣ ꯑꯗꯨꯝ ꯊꯝꯃꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯀꯟꯅ ꯆꯥꯅꯔꯤ ꯑꯩꯈꯣꯏ ꯑꯕꯦꯁꯤꯗꯤ ꯏꯀꯥꯏꯁꯤꯁꯨ ꯃꯈꯨꯠ ꯂꯧꯊꯣꯛ ꯑꯕꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯆꯦꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯅꯦꯇꯣꯟ ꯑꯩꯈꯣꯏ ꯁꯦꯟꯇꯥ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯔꯤ ꯍꯧꯖꯤꯛ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯏꯀꯣ ꯌꯥꯝ ꯍꯥꯎꯏ ꯕꯤꯂꯤꯌꯥꯅ ꯊꯣꯡꯉꯤꯃꯤꯗꯨꯅ ꯈꯨꯍꯥꯎ ꯑꯩꯅ ꯊꯣꯡꯉꯤꯅꯤꯗꯨꯅ ꯍꯥꯎꯏꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯐꯖꯅꯒ ꯀꯥꯞꯄ ꯉꯝꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁꯣꯝ ꯁꯥꯏꯗꯇꯅ ꯀꯩꯅꯣ ꯇꯧꯔꯤ ꯀꯣꯟ ꯐꯦꯡꯅꯔꯤ ꯚꯤꯗꯤꯑꯣꯒ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯣ ꯃꯅꯨꯡꯂꯣꯝꯗ ꯑꯉꯥꯡꯁꯤꯡ ꯆꯥꯔꯣꯏ ꯇꯨꯝꯅꯔꯤ ꯍꯤꯞꯅꯔꯤ ꯑꯗꯣ ꯌꯦꯡꯈꯠꯂꯛꯀꯦ ꯁꯤꯒꯅ ꯕꯣꯔꯥ
hori chắc cha tôi cũng bora hori vậy chứ chỉ cái đó chỉ chơi cái này tôi cái nó con phê nhỉ tôi ý là mà chú mà thái thâu chú bây qua đây bạn ông bora hori rồi nó bora hori đó nó bora hori đó bora hori hơi nó mà nó mà hả để tôi thì cái cục sắt là gì này tôi gì chẳng là bây cái nó tàu nó đi mỗi xe thì cha thằng lùi nè phần mà cái tàu này nung xuống ngày đấy ha chắc là nhì hay mùi chắc là nhì hay còn đâu mẹ mỗi gì xe chắc là bây cái này lùi chẳng là bắt tàu này bắt mới lấy thì ạ rồi chẳng là mỗi chuyện là tôi đâu gì chắc làm đại thằng nào thì tôi đây bye bye la 나비가 신경 못 살아 나비다. 공국도 신경. 엄마 디시가 랩날래라며. 아 해로 부서라고. 라 해로. 바이. 바이 얌 누가래. 자. 가리 가이다. 가리 가이다 미나 너이. 마망도. Sabi itu kamu nungda? Thundiro ko indo ang isi motor mo thala mga laan. Aja me ambana ma bye lehore. Bye. Lehore. Chana khare moi punama aisu hujik jumda change. Do video ga jam na kapaga di ngam hodere. Langman gi bada nokpaga kana tawbaga da nasi sena ekdam ka chomba kapaga gamen amta tahaude nasi blog se ado mya kitang ta kapas se dum e thagalake ado mya manusi biduna ai channel se bu like subscribe share to biramu comment dum haibiramu nungai tena mathang dasu kungumu bija bithagi blog se kum thangalakani mathang dasu lakadaba lai to mya yengminasi si hai raga I tham jarage ma'am bye bye